ꯃꯈꯣꯏꯁꯨ ꯆꯥꯅꯕ ꯊꯛꯅꯕ ꯄꯨꯔꯛꯏꯕꯁꯤꯡ ꯑꯗꯨ ꯈꯔ ꯆꯥ ꯊꯛꯇꯨꯅ ꯃꯈꯥꯗ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯄꯣꯊꯥꯔꯁꯦ, ꯅꯍꯥꯟ ꯃꯈꯩ ꯇꯨꯝꯕ ꯆꯥꯕ ꯐꯖꯅ ꯇꯧꯔꯛꯇꯕꯒꯤ ꯏꯁꯥꯁꯤ ꯌꯥꯝ ꯋꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯝꯊꯕ ꯍꯧꯏ꯫ ꯌꯨꯝ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯦ, ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯇꯨꯝꯅꯕ ꯍꯧꯈ꯭ꯔꯦ꯫ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄꯗꯅꯤ ꯈꯪꯍꯧꯗꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯐꯃꯨꯡꯗꯒꯤ ꯃꯤ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯍꯦꯟꯔꯤ ꯖꯣꯅꯤꯗ ꯀꯛ ꯏꯜꯂꯤ꯫ ꯖꯣꯅꯤꯗꯤ ꯇꯨꯝꯊꯔꯒ ꯂꯩꯔꯝꯂꯦ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯇꯥꯏꯅꯒ ꯊꯪꯕꯒ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯐꯅ ꯕꯨꯠ ꯕ꯭ꯔꯦꯠ ꯊꯦꯡꯅꯔꯁꯨ ꯈꯣꯠꯈ꯭ꯔꯁꯨ ꯑꯗꯨꯝ ꯅꯧꯅ ꯑꯀꯤꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯐꯅ ꯂꯥꯏꯒ ꯇꯤꯟꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯄꯅꯤ꯫ ꯍꯦꯟꯔꯤꯁꯨ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯌꯥꯏꯗ ꯇꯨꯝꯃꯤꯕ ꯖꯣꯅꯤꯒ ꯖꯦꯝꯁꯀꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯖꯦꯝꯁꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯤꯜꯂꯛꯏ꯫ ꯃꯊꯛꯀꯤ ꯁꯩꯖꯤꯟ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯑꯃ ꯅꯞ ꯅꯞꯇꯨꯅ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯐꯖꯅ ꯃꯈꯣꯏ ꯀꯤꯒꯟꯗꯕ ꯃꯤ ꯑꯣꯏꯔꯁꯨ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯃꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯍꯦꯟꯔꯤ ꯇꯞꯅ, "ꯀꯩꯅꯣ, ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯇꯅ ꯂꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?" ꯖꯦꯝꯁꯁꯨ, "ꯑꯩꯁꯨ ꯈꯪꯗꯦ, ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯦ? ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯒꯨꯝꯁꯦ, ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯣ ꯈꯟꯅꯁꯦ." ꯍꯦꯟꯔꯤꯅ, "ꯑꯗꯨꯗꯤ ꯖꯣꯅꯤ ꯍꯧꯗꯣꯛꯑꯒ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯁꯦ." "ꯉꯥꯏꯈꯣꯗ, ꯃꯥ ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯤꯁꯅꯨ, ꯃꯁꯥꯗꯣ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯁꯅꯨ, ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯊꯣꯛꯑꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯁꯤꯔꯥ?" ꯐꯃꯨꯡꯗ ꯅꯥꯍꯦꯕ ꯑꯃꯗꯤ ꯈꯨꯠ ꯀꯥꯞꯄꯤ ꯀꯥꯞꯄ ꯁꯨꯝ ꯇꯧꯕ ꯑꯃꯗꯤ ꯐꯛꯂꯥꯡꯗꯨꯗ ꯅꯞ ꯅꯞꯇꯨꯅ ꯆꯠꯄ ꯀꯌꯥꯁꯨ ꯇꯧꯔꯤ꯫ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ "ꯀꯔꯥꯏꯋꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯐꯨꯝꯖꯤꯜꯂꯝꯕꯗꯨꯕꯣ?" ꯖꯦꯝꯁꯅ, "ꯂꯐꯨ ꯃꯈꯣꯡ ꯁꯤꯗꯅꯤ." "ꯑꯁ, ꯆꯪꯗꯣꯏꯁꯤ ꯇꯟꯗꯤ ꯇꯜꯂꯦꯍꯦ, ꯍꯥꯟꯅꯒꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯒ ꯃꯐꯝꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯅꯄꯥꯃꯨꯛ ꯇꯧꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯃꯛꯇꯨꯗ." ꯏꯃꯨꯡꯗꯅ ꯖꯣꯅꯤꯗꯨ ꯇꯨꯝꯃꯒ ꯂꯩꯔꯤ꯫ ꯃꯥꯅ ꯌꯥꯎꯔꯛꯄꯗꯨꯗ ꯏꯍꯥꯡ ꯍꯥꯡꯕꯗꯧꯅ ꯇꯧꯔꯝꯕ ꯑꯗꯨꯗ ꯃꯈꯨꯠꯅ ꯃꯥꯔꯛꯏ꯫ ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯂꯛꯏ꯫ ꯃꯩ ꯃꯆꯥ ꯑꯃꯈꯛ ꯏꯃꯨꯡꯗꯨꯗ ꯊꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯁ, ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯅꯤꯗꯨ? ꯃꯅꯤꯡꯗꯒ ꯆꯪꯈꯤꯖꯥꯠꯂꯅꯦ? ꯑꯩꯉꯣꯟꯗꯒ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕ, ꯐꯩ." ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯍꯩꯔꯛꯄ ꯑꯗꯨ ꯖꯣꯅꯤꯗꯨ ꯈ꯭ꯌꯥꯎ ꯆꯨꯝꯃꯤ꯫ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ꯫ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯑꯒ ꯐꯝꯃꯤ꯫ "ꯀꯔꯤꯅꯣ ꯑꯁꯤꯗꯤ?" ꯌꯥꯝ ꯃꯨꯟꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯐꯃꯨꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯔꯤꯁꯨ ꯎꯗꯦ꯫ ꯑꯃꯨꯛꯁꯨ, "ꯍꯦꯟꯔꯤ ꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯖꯥꯠꯂꯥ? ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯐꯝꯁꯤꯗ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯅꯤꯗꯨ ꯁꯥꯟꯅꯔꯤ ꯑꯣꯏꯔꯝꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ "ꯅꯤꯄꯥ, ꯖꯦꯝꯁ." ꯐꯠ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯖꯣꯅꯤ ꯀꯤꯈ꯭ꯔꯦ꯫ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ "ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯃꯈꯣꯜꯗꯨꯕꯨ ꯀꯥꯏꯗꯩꯅꯣꯅꯦ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯣꯏꯒꯗ꯭ꯔꯅꯦ?" ꯈꯪꯍꯧꯗꯅ ꯃꯊꯛꯇꯒꯤ, "ꯑꯩ ꯁꯤꯗ ꯂꯩꯌꯦ." ꯖꯣꯅꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯏ, ꯑꯗꯨꯒ ꯀꯤꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗ ꯍꯥꯟꯅꯒꯨꯝꯅ ꯅꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯖꯣꯅꯤ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ, "ꯍꯅꯨꯕꯤ!" ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯀꯩ ꯁꯔꯥꯏ ꯈꯪꯗꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯣꯝꯗ ꯍꯦꯟꯔꯤꯒ ꯖꯦꯝꯁꯀꯁꯨ, "ꯑꯣ, ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯃꯨꯛ ꯍꯧꯔꯛꯑꯦꯗꯅ, ꯏꯪꯅ ꯇꯞꯅ ꯀꯩꯅꯣꯝꯇ ꯇꯧꯒꯦ ꯇꯧꯕꯁꯦ ꯀꯩꯝꯇ ꯌꯥꯗꯦꯕ ꯑꯁꯦ." ꯖꯣꯅꯤꯗꯨ ꯄꯥꯏꯈꯩ ꯏꯉꯥꯎ ꯉꯥꯎꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯍꯦꯟꯔꯤꯅ, "ꯖꯣꯅꯤ, ꯑꯩꯈꯣꯏ ꯁꯤ ꯂꯩꯌꯦ." ꯖꯣꯅꯤ ꯄꯥꯈꯠꯅ ꯄꯦꯔꯤ ꯇꯧꯔꯒ, "ꯃꯤꯅꯥꯏ, ꯍꯨꯔꯥꯟꯕ, ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯅꯤ." ꯃꯥꯒꯤ ꯊꯣꯛꯄ ꯄꯨꯡꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩ꯫ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯗꯨꯗꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ꯫ "ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯑꯩ ꯁꯨꯡꯂꯩ ꯂꯩꯔꯣꯏ." ꯍꯦꯟꯔꯤꯅ ꯕ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯒ ꯀꯥꯛꯁꯤ ꯀꯣꯛ ꯂꯥꯎꯅ ꯍꯠꯂꯤ꯫ ꯑꯗꯨꯒ, "ꯑꯁꯤ ꯆꯥꯗ꯭ꯔꯤꯐꯥꯎ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕꯅꯤꯅꯦ ꯅꯪꯒꯤꯁꯦ, ꯍꯥ? ꯑꯩꯁꯤ ꯁꯤꯔꯁꯅꯨꯅ." ꯍꯦꯟꯔꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯃꯆꯤꯟꯗ ꯊꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯊꯤꯜꯂꯛꯏ꯫ ꯋꯥꯡꯇ꯭ꯔꯪ ꯋꯥꯡꯕ ꯂꯥꯏꯃꯨ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ꯫ ꯖꯦꯝꯁ ꯇꯞꯅ, "ꯃꯁꯤꯒꯤ ꯂꯥꯏꯃꯨ ꯑꯁꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯁꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯕꯣꯛꯅ ꯊꯝꯂꯝꯕꯅꯤ꯫ ꯃꯍꯥꯛꯅꯅꯤ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯗꯣꯏꯁꯦ, ꯑꯇꯩꯅ ꯅꯠꯇꯦ." ꯍꯦꯟꯔꯤꯅ, "ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯩꯈꯣꯏ ꯂꯐꯨ ꯃꯈꯣꯡꯁꯤꯗ ꯇꯨꯃꯤꯟꯅ ꯆꯪꯅꯕ ꯇꯧꯁꯤ." ꯖꯣꯅꯤꯅ, "ꯅꯈꯣꯏꯅ..." ꯍꯦꯟꯔꯤꯅ ꯐꯠ ꯐꯩꯅ ꯌꯦꯡꯂꯛꯏ꯫
ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯐꯠꯇꯕ ꯉꯥꯛꯇ ꯈꯟꯃꯟꯗꯅ ꯅꯪꯁꯦ ꯆꯥꯎꯕ ꯁꯨꯡꯍꯦꯟ ꯍꯦꯟꯗ꯭ꯔꯕꯅꯦ ꯃꯁꯤ ꯈꯪꯉꯨꯅꯨ ꯑꯍꯨꯝꯗꯨ ꯂꯥꯏꯃꯨꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕ ꯌꯦꯡꯗꯨꯅ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯗ ꯂꯐꯨ ꯃꯈꯣꯡ ꯍꯟꯅꯨꯕꯤ ꯐꯨꯝꯃꯤꯕ ꯑꯗꯨꯃꯛꯇꯗꯅꯤ ꯑꯃꯨꯕ ꯑꯃ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏ ꯎꯕꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯆꯥꯗꯣꯏꯒꯤ ꯌꯦꯡꯂꯛꯏ ꯍꯦꯟꯔꯤꯅ ꯍꯥꯏ ꯁꯤꯗꯤ ꯀꯩꯅꯣ ꯖꯣꯅꯤꯅ ꯁꯤꯗꯤ ꯍꯧꯗꯣꯡ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯆꯥꯎꯕꯁꯤ ꯍꯧꯗꯣꯡ ꯑꯣꯏꯔꯗꯤ ꯄꯤꯛꯈ꯭ꯔꯕ ꯅꯪꯅ ꯎꯆꯤ ꯑꯣꯏꯗꯣꯏꯔꯥ ꯖꯦꯝꯁꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯃꯈꯣꯏꯁꯨ ꯐꯅ ꯈꯪ ꯍꯩꯔꯕꯁꯨ ꯑꯀꯤꯕ ꯍꯥꯏꯕ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯂꯩꯔꯤꯕꯅꯤ ꯖꯣꯅꯤ ꯀꯔꯤꯝꯇꯒ ꯍꯥꯏꯗꯈꯩ ꯍꯟꯅꯨꯕꯤ ꯐꯨꯝꯐꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯃꯈꯨꯠꯅ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯂꯛꯏ ꯍꯦꯟꯔꯤꯒ ꯖꯦꯝꯁꯀ ꯀꯤꯅ ꯌꯦꯡꯂꯛꯏ ꯌꯥꯝ ꯃꯨꯟꯅ ꯖꯣꯅꯤꯗꯨ ꯊꯋꯥꯒ ꯁꯥꯗꯅ ꯁꯨꯝ ꯁꯨꯝ ꯈꯣꯠꯂꯛꯄꯗꯒꯤ ꯍꯦꯟꯔꯤ ꯀꯤꯅ ꯖꯣꯅꯤꯒꯤ ꯃꯁꯥꯗꯨ ꯇꯞꯅ ꯅꯣꯝꯃꯒ ꯖꯣꯅꯤ ꯖꯣꯅꯤꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯔꯤꯅ ꯄꯥꯈꯠꯅ ꯀꯤꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯥꯎꯊꯈꯤ ꯖꯣꯅꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗꯦ ꯃꯈꯥꯗ ꯇꯥꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯀꯣꯏꯂꯩ ꯂꯩꯔꯒ ꯂꯩꯕ ꯂꯥꯏꯃꯨ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯏ ꯖꯦꯝꯁꯀ ꯍꯦꯟꯔꯤꯒꯁꯨ ꯃꯐꯝ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯦ ꯖꯦꯝꯁ ꯇꯞꯅ ꯀꯩꯅꯣ ꯅꯪꯅ ꯖꯣꯅꯤꯗꯨ ꯀꯥꯎꯊꯔꯤꯗꯣ ꯍꯦꯟꯔꯤꯅ ꯖꯣꯅꯤ ꯃꯥꯟꯗꯤꯌꯦ ꯃꯍꯥꯛ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯥꯏꯑꯣꯟ ꯇꯧꯔꯒ ꯂꯥꯛꯄ ꯃꯥꯜꯂꯦ ꯖꯣꯅꯤ ꯑꯣꯏꯔꯒ ꯍꯦꯛꯇ ꯑꯗꯨꯕꯨ ꯈꯣꯠꯂꯛꯀꯗ꯭ꯔꯅꯦ ꯖꯦꯝꯁꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏꯅ ꯑꯕꯨꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯍꯣꯠꯇꯣꯛꯎꯔꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯦꯟꯔꯤꯅ ꯑꯗꯨꯒ ꯖꯣꯅꯤꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯏꯃꯨꯡꯗ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ ꯃꯈꯣꯏꯅ ꯖꯣꯅꯤ ꯑꯁꯤ ꯕꯨꯠꯅꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯖꯣꯅꯤ ꯊꯤꯕ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯈ꯭ꯔꯗꯨꯅ ꯍꯥꯠꯂꯒ ꯆꯥꯔꯒꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯇꯥꯟꯅꯔꯛꯏ ꯍꯦꯟꯔꯤ ꯖꯦꯝꯁꯀꯗꯨ ꯆꯦꯟꯅꯕ ꯇꯧꯔꯛꯄꯗ ꯄꯨꯈ꯭ꯔꯤꯒꯤ ꯂꯩꯔꯥꯏꯗꯒꯤ ꯈꯨꯠ ꯑꯃ ꯊꯤꯡꯒꯠꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯦ ꯇꯨꯡꯗꯅ ꯂꯥꯏꯃꯨꯁꯨ ꯇꯥꯟꯅꯔꯛꯏ ꯖꯣꯅꯤꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯏ ꯑꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯖꯣꯅꯤ ꯁꯥꯎꯅ ꯍꯦꯟꯔꯤꯗ ꯌꯦꯡꯂꯛꯏ ꯍꯦꯟꯔꯤꯁꯨ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯈꯔ ꯁꯣꯜꯂꯒ ꯖꯣꯅꯤꯗ ꯀꯥꯝꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯩꯝꯇ ꯆꯪꯗꯦ ꯁꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ ꯍꯦꯟꯔꯤ ꯉꯛꯅ ꯆꯪꯗꯦꯅꯦ ꯖꯣꯅꯤꯅ ꯊꯣꯛ ꯂꯥꯎꯅ ꯍꯦꯟꯔꯤꯗ ꯀꯥꯎꯁꯤꯜꯂꯛꯏ ꯃꯤꯅꯥꯏ ꯅꯪ ꯖꯦꯝꯁꯅ ꯉꯥꯏꯈꯣ ꯖꯣꯅꯤ ꯋꯥꯁꯦ ꯐꯖꯅ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅ ꯅꯪ ꯕꯨꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕꯅꯦ ꯃꯔꯝ ꯂꯩꯇꯅ ꯃꯤꯕꯨ ꯕꯨꯠꯅꯦꯅ ꯍꯦꯛꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤꯕꯨ ꯌꯥꯕ꯭ꯔꯅꯦ ꯍꯥ ꯍꯦꯟꯔꯤ ꯃꯈꯥꯗ ꯇꯨꯔꯒ ꯂꯩꯅ ꯂꯩꯅ ꯁꯨꯛꯂꯒ ꯌꯦꯡꯂꯛꯏ ꯅꯪꯗꯤ ꯀꯅꯥꯅ ꯑꯁꯤꯕ ꯍꯟꯅꯨꯕꯤ ꯑꯗꯨꯕꯨ ꯈꯣꯠꯇꯣꯛꯑꯣ ꯍꯥꯏꯒꯦ ꯖꯣꯅꯤꯅ ꯅꯣꯏꯅ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯗꯨꯗ ꯑꯩꯗꯤ ꯈꯪꯕ ꯅꯠꯇꯦ ꯈꯣꯠꯇꯣꯏꯒꯤ ꯅꯤꯡꯕꯒꯤ ꯈꯣꯠꯄꯩ ꯋꯥꯅꯤ ꯅꯣꯏꯅ ꯈꯣꯠꯄ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯦꯛꯇ ꯄꯨꯈ꯭ꯔꯤꯗ ꯀꯥꯎꯊꯕꯗꯨꯗꯤ ꯅꯞꯄꯥꯒꯨꯝꯕꯩ ꯋꯥꯅꯤ ꯍꯦꯟꯔꯤꯅ ꯌꯥꯔꯤꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯃꯨꯛꯇ ꯂꯥꯏꯃꯨꯁꯦ ꯊꯦꯡꯅꯅꯕ ꯇꯧꯁꯦ ꯃꯁꯤ ꯊꯦꯡꯅꯕ ꯍꯥꯏꯕ ꯑꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯅꯔꯤꯉꯩ ꯂꯥꯏꯃꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯖꯦꯝꯁ ꯈꯣꯏꯅ ꯃꯥꯕꯨ ꯊꯦꯡꯅꯅꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯛ ꯉꯝꯗ꯭ꯔꯦ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯥꯡꯒꯜ ꯁꯛꯇꯤ ꯀꯌꯥ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕ ꯄꯣꯠꯁꯛ ꯑꯣꯏꯕꯅꯅꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯦꯟꯕꯗ ꯇꯥꯔꯦ ꯖꯣꯅꯤꯗꯨ ꯁꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯆꯦꯜꯂꯣ ꯏꯃꯨꯡꯗ ꯆꯪꯁꯦ ꯖꯣꯅꯤꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯂꯩꯁꯤꯜꯂꯒ ꯃꯥꯏ ꯐ꯭ꯔꯦꯟ ꯂꯥꯏꯃꯨ ꯑꯗꯨ ꯆꯞ ꯂꯦꯞꯄꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯂꯒ ꯍꯦ ꯅꯪꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯝꯃꯦꯅ ꯖꯣꯅꯤꯁꯨ ꯅꯣꯛꯂꯒ ꯑꯧ ꯈꯔ ꯆꯥꯎꯈꯠꯂꯕꯅꯦ ꯅꯦꯝꯖꯤꯟꯕꯩ ꯋꯥ ꯈꯛꯅꯤꯗ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯉꯛꯅ ꯖꯣꯅꯤꯒꯤ ꯃꯔꯨꯝꯗ ꯂꯩ ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯥꯁꯦ ꯈꯪꯅꯔꯤꯕ ꯃꯃꯥꯡꯗ ꯁꯤꯗ ꯂꯩꯔꯤꯉꯩ ꯈꯪꯅꯈꯤꯕꯅꯤ ꯑꯗꯨꯉꯩ ꯃꯥꯒꯤ ꯁꯒꯟꯁꯤꯗ ꯇꯣꯡꯂꯒꯅꯦ ꯑꯩꯅ ꯅꯩꯔꯝꯃꯤꯁꯦ ꯖꯣꯅꯤꯅ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤꯟꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯊꯦꯝꯅꯧꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯒꯤ ꯏꯊꯧꯗꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯁꯦꯟꯅꯕ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯍꯟꯗꯕ ꯑꯁꯤꯅꯤ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯖꯦꯝꯁ ꯇꯞꯅ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯕꯣꯛꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯂꯥꯛꯈꯤꯕꯅꯤ ꯃꯥꯏ ꯐ꯭ꯔꯦꯟ ꯌꯥꯎꯔꯝꯕꯒꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯕꯤꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯖꯣꯅꯤ ꯅꯣꯛꯂꯒ ꯅꯪꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯈꯤꯕ ꯀꯨꯏꯔꯗꯥꯏꯅꯦ ꯑꯐꯕ ꯑꯃꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯑꯗꯨꯒ ꯃꯥꯏ ꯐ꯭ꯔꯦꯟ ꯅꯪꯁꯨ ꯐꯖꯅ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯧ ꯍꯦꯟꯔꯤ ꯈꯣꯏꯅ ꯇꯧꯔꯒ ꯍꯟꯅꯨꯕꯤ ꯑꯗꯨꯒꯤ ꯐꯨꯝꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯨꯖꯥ ꯃꯆꯥ ꯑꯃ
ꯇꯧꯔꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯊꯧꯅꯤꯖꯔꯝꯃꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯧꯔꯒ ꯈꯪꯍꯧꯗꯅ ꯍꯅꯨꯕꯤ ꯑꯗꯨ ꯊꯣꯛꯂꯛꯏ ꯌꯥꯝ ꯇꯞꯅ ꯏꯁꯨꯁꯤꯡꯅ ꯑꯕꯣꯛꯀꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯉꯝꯂꯛꯑꯦꯗꯅ ꯑꯕꯣꯛ ꯍꯧꯖꯤꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯁꯨ ꯌꯥꯝ ꯁꯥꯟꯇꯤꯗ ꯂꯩꯔꯅꯤ ꯖꯣꯅꯤꯅ ꯀꯔꯤꯅꯣ ꯍꯅꯨꯕꯤ ꯁꯥꯟꯇꯤ ꯂꯩꯔꯦ ꯂꯩꯔꯦ ꯍꯥꯏꯗꯨꯕꯨ ꯀꯅꯥꯅꯣꯝꯁꯨ ꯃꯥꯟꯁꯤꯜꯂꯦ ꯅꯪ ꯑꯁꯦꯡꯕ ꯁꯥꯟꯇꯤ ꯑꯣꯏꯔꯕꯅꯤꯅꯦ ꯏꯃꯨꯡꯗ ꯅꯍꯦꯔꯒ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯁꯥꯍꯧꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯑꯗꯩ ꯁꯤꯗ ꯉꯁꯥꯏ ꯂꯩꯔꯝꯕ ꯑꯃꯨꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯃꯉꯥꯅꯤ ꯃꯤꯒ ꯊꯥꯅ ꯇꯔꯨꯛꯅꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯑꯁꯦ ꯑꯩꯅ ꯀꯅꯥꯗꯁꯨ ꯁꯣꯛꯍꯜꯂꯣꯏ ꯑꯗꯨꯕꯨ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯑꯕꯅ ꯑꯗꯨꯃꯛ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯅꯤꯡꯇꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝꯅꯤ ꯖꯦꯝꯁꯁꯨ ꯃꯕꯣꯛꯄꯨ ꯎꯖꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯗꯨ ꯎꯕꯗ ꯍꯅꯨꯕꯤꯗꯨꯅ ꯏꯁꯨꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯕꯣꯛꯅ ꯑꯩꯒꯤꯗꯤ ꯏꯃꯥꯅꯦ ꯏꯄꯥꯅꯦ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯇꯣꯝꯇ ꯀꯔꯤꯒꯤ ꯊꯝꯕꯤꯔꯝꯃꯤꯕꯅꯣ ꯑꯕꯣꯛ ꯍꯩ ꯑꯉꯥꯎꯕ ꯀꯞꯀꯅꯨꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯦꯟꯔꯤꯅ ꯑꯕꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯇꯧꯒꯗꯕ ꯄꯨꯝꯅꯃꯛ ꯀꯥꯡꯂꯣꯟ ꯑꯃꯠꯇ ꯀꯥꯏꯗꯅ ꯇꯥꯛꯂꯛꯂꯝꯃꯤ ꯌꯦꯡꯉꯣꯏ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯆꯠꯂꯨ ꯅꯣꯡꯄꯣꯛ ꯍꯔꯥꯝ ꯄꯥꯡꯕꯗ ꯅꯨꯃꯤꯠꯅ ꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯁꯤꯗ ꯆꯠꯄ ꯍꯥꯏꯕ ꯑꯁꯦ ꯑꯔꯥꯏꯕ ꯑꯆꯝꯕ ꯑꯃꯗꯤ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯕ ꯑꯃꯗꯤ ꯆꯪꯏ ꯊꯣꯡ ꯀꯥꯡꯂꯣꯟ 8 ꯂꯩꯕꯅꯤ ꯃꯈꯜ ꯃꯈꯜꯒꯤ ꯆꯥꯡꯌꯦꯡꯅꯤ ꯃꯁꯤꯗ ꯅꯈꯣꯏ ꯌꯧꯕ ꯉꯝꯗꯅ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯆꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯕ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯃꯁꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯑꯔꯣꯏꯕ ꯊꯣꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯣꯛꯅꯨꯡꯗ ꯇꯨꯔꯦꯟ ꯈꯣꯡ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯆꯠꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯅꯁꯥ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃꯃꯝ ꯅꯤꯅꯤꯡꯕ ꯅꯤꯌꯣ ꯄꯨꯝꯅꯃꯛ ꯐꯪꯒꯅꯤ ꯖꯣꯅꯤꯅ ꯑꯗꯨꯗꯤ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯔꯦꯅꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯅꯤꯡꯊꯧ ꯈꯛꯇꯃꯛ ꯃꯥꯂꯦꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯅꯠꯇꯦ ꯏꯁꯨꯁꯥ ꯆꯠꯂꯣ ꯆꯠꯂꯣ ꯐꯖꯅ ꯑꯕꯣꯛꯀꯤ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯁꯛꯌꯦꯟ ꯃꯤꯡꯁꯦꯜ ꯑꯃꯁꯨ ꯂꯩꯕꯅꯤ ꯃꯗꯨꯅ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯇꯥꯛꯂꯛꯀꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯝꯗꯨꯅ ꯑꯗꯨꯃꯛ ꯍꯅꯨꯕꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯍꯨꯝꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯐꯝꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯍꯦꯟꯔꯤꯅ ꯂꯥꯛꯎ ꯑꯩꯈꯣꯏ ꯃꯤꯡꯁꯦꯜꯗꯨ ꯂꯧꯊꯣꯛꯑꯁꯦ ꯑꯗꯨꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯁꯦ ꯀꯨꯏꯊꯔꯤꯡꯈꯩ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕꯁꯦ ꯑꯃ ꯂꯣꯏꯈꯤꯕꯒ ꯑꯃ ꯂꯥꯛꯅꯕ ꯉꯥꯏꯗꯨꯅ ꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯑꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯃꯅꯨꯡꯗꯨꯗ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯁꯅꯥꯒꯤ ꯈꯔꯁꯨ ꯌꯥꯎꯔꯝꯂꯤ ꯑꯗꯨꯒ ꯑꯃꯅ ꯌꯥ ꯑꯃꯗꯤ ꯁꯝꯁꯤꯡꯗꯨ ꯎꯕꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯍꯜꯂꯤ ꯃꯅꯨꯡꯗ ꯅꯤꯡꯊꯤꯖꯅ ꯐꯤꯅ ꯐꯖꯅ ꯌꯣꯝꯃꯒ ꯁꯛꯌꯦꯟ ꯃꯤꯡꯁꯦꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯖꯣꯅꯤꯅ ꯇꯥꯞ ꯂꯧꯔꯒ ꯑꯩ ꯄꯥꯏꯔꯛꯀꯦ ꯍꯦꯟꯔꯤꯅ ꯑꯃꯨꯛ ꯃꯨꯜꯂꯒ ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯛꯑꯒꯦ ꯌꯥꯔꯅꯤ ꯖꯦꯝꯁꯅ ꯅꯈꯣꯏ ꯑꯅꯤꯅ ꯃꯨꯟꯅꯔꯤꯉꯩ ꯀꯥꯏꯈꯤꯗꯣꯏꯅꯤ ꯑꯗꯩ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯣ ꯖꯦꯝꯁꯅ ꯃꯤꯡꯁꯦꯜꯗꯨ ꯂꯧꯔꯒ ꯄꯥꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯟꯒꯗꯕ ꯊꯣꯡ ꯑꯁꯤ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦ ꯖꯣꯅꯤꯒ ꯍꯦꯟꯔꯤꯒꯅ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯗꯨꯅ ꯂꯥꯟꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯊꯦꯡꯅꯒꯗꯕ ꯈꯛꯅꯤ ꯃꯁꯤ ꯈꯪꯂꯛꯄꯗ ꯍꯦꯟꯔꯤꯅ ꯍꯥꯏ ꯁꯤꯗꯤ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯃꯑꯣꯡ ꯑꯃꯒꯤ ꯈꯨꯟꯅꯤꯀꯣ ꯑꯁꯦ ꯖꯦꯝꯁꯅ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯐꯖꯅ ꯉꯥꯡꯅꯔꯒ ꯆꯠꯁꯦ ꯑꯁꯤꯐꯥꯎꯗꯤ ꯈꯨꯗꯣꯡꯊꯤꯕ ꯈꯔꯗꯤ ꯐꯒꯅꯤꯌꯦ ꯖꯣꯅꯤꯅ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯃꯣꯏꯅ ꯍꯥꯎꯔꯅꯤꯅ ꯂꯧꯔꯒ ꯆꯥꯈꯤꯗꯣꯏꯅꯤ ꯑꯩꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯇꯧꯈꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥ ꯍꯦꯟꯔꯤꯅ ꯑꯁ ꯇꯨꯃꯤꯟ ꯂꯩꯌꯨꯕ
ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯥꯟꯊꯣꯛꯑꯒ ꯆꯠꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯃꯈꯣꯏꯅ ꯇꯨꯝꯈ꯭ꯔꯤꯉꯩꯗ ꯆꯠꯁꯤꯔꯥ ꯍꯟꯗꯛꯇꯤ ꯂꯝꯕꯤꯁꯨ ꯈꯪꯉꯕꯅꯤꯅ ꯌꯥꯝ ꯂꯥꯏꯔꯅꯤ ꯖꯦꯝꯁ ꯅꯣꯛꯂꯒ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯇꯨꯃꯤꯟꯅ ꯑꯝꯇ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯃ ꯂꯩꯒꯅꯤ ꯊꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕु ꯈꯨꯗꯨꯝ ꯆꯜꯂꯕ ꯃꯇꯨꯡꯗ ꯂꯥꯟꯊꯣꯛꯑꯒ ꯆꯠꯀꯗꯕꯅꯤ ꯍꯦꯟꯔꯤꯅ ꯂꯨꯗꯧꯔꯤꯅ ꯁꯤꯗꯤ ꯑꯍꯥꯟꯕꯩ ꯊꯣꯡ ꯐꯥꯎ ꯂꯥꯟꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯁꯤꯗꯅꯤꯅꯦ ꯑꯩꯅ ꯕꯨꯠ ꯑꯣꯜꯂꯒ ꯆꯠꯈ꯭ꯔꯒꯦꯅ ꯈꯜꯂꯤꯁꯦ ꯖꯣꯅꯤꯅ ꯌꯥꯔꯦ ꯄꯛꯇꯦ ꯑꯩꯒꯤ ꯗꯥꯏꯂꯣꯒꯀ ꯋꯥꯏꯕꯤꯔꯅꯨ ꯏꯁ ꯅꯁꯥꯗꯣ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯂꯪꯁꯤꯟꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯣ ꯃꯈꯣꯏ ꯆꯠꯄ ꯇꯜꯂꯕꯁꯨ ꯇꯟꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯟꯗꯛꯇꯤ ꯅꯍꯥꯟꯈꯩ ꯃꯣꯏꯅ ꯆꯪꯉꯨꯕꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯆꯥꯎꯕ ꯒꯦꯠ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯒꯦꯠ ꯑꯗꯨ ꯁꯨꯡꯍꯥꯡ ꯍꯥꯡꯂꯛꯇꯦ ꯑꯀꯣꯏꯕ ꯑꯗꯨ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯒꯦ ꯍꯥꯏꯕꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ ꯖꯣꯅꯤꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯈꯨꯜ ꯑꯗꯨ ꯃꯥꯟꯗꯦꯗ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯖꯦꯝꯁꯅ ꯅꯈꯣꯏꯅ ꯆꯠꯂꯨꯕꯗꯨꯅ ꯏꯆꯝ ꯆꯝꯅꯃꯛ ꯇꯥꯕ ꯈꯨꯜꯒꯤ ꯃꯤ ꯈꯔꯗꯅꯤ ꯃꯐꯝꯗꯨꯗ ꯅꯣꯏꯅ ꯊꯦꯡꯅꯔꯤꯕ ꯇꯝꯊꯤꯕ ꯑꯗꯨꯗꯤ ꯃꯃꯤꯡꯒꯤꯅꯦ ꯃꯁꯤꯅ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯑꯒ ꯆꯠꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯀꯌꯥ ꯑꯃ ꯇꯧꯔꯛꯀꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯊꯣꯛꯑꯒ ꯆꯠꯄ ꯉꯝꯕ ꯇꯥꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯗꯨꯝ ꯊꯤꯟꯕꯒ ꯂꯥꯎꯕꯒ ꯌꯥꯝ ꯀꯟꯅ ꯇꯧꯕꯗꯒꯤ ꯒꯦꯠ ꯆꯥꯎ ꯑꯗꯨ ꯊꯣꯡ ꯃꯇꯣꯝꯇ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯑꯍꯨꯝꯗꯨꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗꯨꯗ ꯈꯨꯟ ꯑꯗꯨꯒꯤ ꯇꯝꯊꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯖꯣꯅꯤꯒ ꯍꯦꯟꯔꯤꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯦ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯅ ꯑꯗꯨꯃꯛꯄꯨ ꯍꯥꯟꯅ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯈꯨꯜ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯅ ꯄꯔꯥ ꯑꯃꯗꯤ ꯇꯝꯈꯤꯕꯅ ꯃꯁꯥꯗ ꯋꯥꯈꯜ ꯂꯧꯁꯤꯡꯗꯤ ꯈꯔ ꯂꯩꯔꯝꯃꯤ ꯖꯣꯅꯤ ꯍꯦꯟꯔꯤꯗ ꯌꯦꯡꯂꯒ ꯅꯤꯄꯥ ꯃꯤꯁꯤꯡꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤ ꯆꯥꯔꯒꯦ ꯍꯥꯏꯕꯗꯧꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏꯁꯤꯕꯣ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯍꯦꯟꯔꯤꯅ ꯉꯥꯏꯈꯣ ꯑꯝꯇ ꯃꯊꯣꯡ ꯆꯥꯗꯕꯤ ꯑꯃꯨꯛ ꯍꯥꯏꯕꯒ ꯅꯪꯗꯦ ꯖꯣꯅꯤꯅ ꯍꯦꯛꯇ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯈꯨꯜꯗ ꯈꯪꯈꯤꯕ ꯂꯣꯟ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯂꯥꯎꯔꯛꯏ ꯎꯂꯨꯂꯨꯂꯨ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯥꯠꯂꯒꯦ ꯊꯤꯜꯂꯒꯦ ꯆꯪꯁꯤꯜꯂꯒ ꯃꯉꯛꯁꯝꯁꯤꯡꯗꯨꯗ ꯇꯥꯅ ꯇꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯍꯨꯝꯗꯨꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯅꯤꯛꯂꯒ ꯄꯥꯈꯠꯅ ꯍꯨꯔꯥꯟꯕ ꯑꯩꯅ ꯇꯧꯅꯣ ꯍꯥꯏꯗ꯭ꯔꯥ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯏꯪꯅ ꯈꯟꯅꯕꯒ ꯅꯪꯗꯦꯕ ꯖꯣꯅꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯤ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯌꯥꯗꯣꯏꯕꯣꯏ ꯅꯤꯡꯉꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯣꯟꯗꯨꯅ ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯅꯦ ꯑꯩꯁꯦ ꯈꯨꯔꯨꯝꯃꯨ ꯍꯥꯏꯔꯨꯕꯅꯤ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯖꯣꯅꯤꯒꯤ ꯃꯀꯣꯛꯇꯨꯗ ꯀꯥꯛꯁꯤ ꯑꯔꯣꯏꯕꯤꯗ ꯀꯟꯅ ꯍꯜꯂꯤ ꯖꯨꯠ ꯑꯃ ꯆꯥꯗꯦ ꯅꯪꯁꯦ ꯆꯥꯛꯅ ꯌꯥꯝ ꯆꯥꯔꯤꯕ ꯀꯣꯛꯅ ꯁꯟꯊꯤ ꯍꯥꯟꯕ ꯉꯥꯛꯇ ꯖꯣꯅꯤ ꯅꯥꯕꯒꯤ ꯃꯀꯣꯛꯇꯨ ꯅꯥꯜꯂꯒ ꯍꯨꯔꯥꯟꯕ ꯅꯥꯏ ꯀꯩꯅꯣ ꯀꯣꯛꯁꯦ ꯀꯥꯏꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯀꯣꯛ ꯑꯆꯧꯕꯗꯨ ꯊꯨꯒꯥꯏꯈ꯭ꯔꯒ ꯐꯔꯗꯧꯅꯤ ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯗꯦ ꯖꯦꯝꯁꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦꯍꯦ ꯇꯥꯁꯤꯡꯁꯤꯅ ꯊꯤꯜꯂꯒ ꯑꯃꯨꯛ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅꯔꯤꯉꯩ ꯈꯣꯏꯁꯥꯎꯅꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯂꯝꯕꯤ ꯈꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯂꯥꯎꯔꯛꯏ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒꯗꯤ ꯎꯔꯦ ꯌꯥꯝꯅ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯅꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯕꯗꯇ ꯑꯗꯨꯃꯛ ꯈꯪꯉꯤ